ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯣꯏꯔꯥꯡ ꯊꯥꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯧꯀꯤ ꯊꯥꯔꯤꯕ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯊꯥꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯆꯧꯀꯤ ꯊꯥꯔꯤꯕ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ
我今的一年。
ꯃꯧꯁꯖꯤ ꯉꯝꯖꯕꯤꯅꯤ ꯃꯥꯏꯊꯣꯡꯗꯕꯨ ꯌꯦꯡꯂꯨꯕꯗꯤ ꯂꯥꯏꯖꯊꯔꯣ ꯊꯝꯕꯥꯅꯤ ꯁꯝꯂꯥꯡꯗꯕꯨ ꯌꯦꯡꯂꯨꯕꯗꯤ ꯀꯨꯡꯒꯤ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯄꯥꯝꯕꯣꯝꯗꯕꯨ ꯌꯦꯡꯂꯨꯕꯗꯤ ꯊꯝꯕꯧ ꯍꯦꯔꯥ ꯃꯥꯟꯕꯤꯅꯤ ꯈ꯭ꯋꯥꯡꯗꯕꯨ ꯌꯦꯡꯂꯨꯕꯗꯤ ꯄꯝꯕ ꯀꯩꯔꯦꯝ ꯈꯣꯡꯗꯥꯅꯤ ꯄꯥꯝꯕ ꯀꯩꯔꯦꯝ ꯈꯣꯡꯗꯥꯅꯤꯗ
ရာဒီ